Hi everyone, welcome back to my channel, Gitanjali Storytime in Manipuri. Ngasigi wari sidi assassination amagi wari ni anduga medical thoidaba thoudok ama thokpagi wari ni aina lija doise. Hauzara age 49 years old suba ka chahi nifu mapan suba Georgie Markov kauba nupa amagi wari ni mase BBC da Bulgaria da thabak toromi adagi maze initially Bulgaria dagi oibane do mana London da shift tawraga mana London da leire London gi BBC da oina broadcasting tawraga leiraga mase excellent hoigi broadcaster ne na hai thabak to yamna diligent oiba mana yamna writer su yam phajana su iba nupa ne na moina adumaina hai Georgie se ado Georgie se ahamba London da mase 6 years muk sure London da mana lakpa London da lairingai da majana mana car gumba lambi lamkhang khangdabanina taxi gumba da yam chalambadagi mana health kisu walking chatpa oina mase phagani da mana lairiba apartment da gisu yam kana laptaba mai hujiki mai office se ada nunti gi makhongna chatlaga hujiki moigi scenery sing je London gi mana hujik mapham chapham je yamna phajai hai scenery su yam phajai hai Waterloo bridge na London gi yam phauba bridge ma laibani adugi da mana haidi adugo do phaudana adagi London Eye haina amasu laibani yamna phajaba koigi London jima pura uba moigi chauba wheel ama laibani adugo do yengdana ma chatpase aduwaina chatlaga nungairaga masu magi health ki oina walking ni nungaibane na mase adum chatlambadagi thoudok thokpa numitsina September gi tang taret na 1978 ki numitsida mase office lae masu walking chatkena lakpasida nong se sutharaba nong se subadagi mase bus se phara chatabi aroena hujiki bus station sit lae ado bus mafam se mi se krik inai hai inabasida saigi shed ama laibido bus ki shed laibasida nong subri na mayam se loina inaraga laibasida mai manakta khoigi masayam phaba foreign gi accent ngangba na moigi British ki accent ngangdaba sina moina foreign haina hai di foreign gi accent yawu nupa mana masisu mi marakta kiri changsala aga magi makhong sida umbrella nama khoigi satin namana ko umbrella gi tip sina thilak pajani thilaga masa onthok pasida I am sorry haraga mi marak da mas no mangare ay sa bus to phaba nangnaba office at panangnaba mayam di kri inaraga phanara changamina hujiki satinna thinbagi matondogi thinbadi am kan thinmanate hedi taplongna koi thengmudo adadi yam kana naba phaude hai duga mana bus ta kakhalaga mi mem siga cricket ner phamingai sida ma khanghongdna yam kana narak pajani da narak pasida ma makhutna bodi saina paira yengaga smaina onthoga yenge tokbase mi ro chinmandana ma se yengdabadagi office yauraga yengagena ma se ngaha kauraga dum laaga my office yaure my office da ma je phamdaraga as soon as mana phamaga magi ngasagi maphaigan sit to contact over the kogi excruciating pain haidi yam kogi lightning bolt ki pain haigadra yam na ma phawbadi ki masina na hin sagi do skaino ne tawraga mas yam tang yam na rem ta yengugi na mas barum na changaga mai kungaw jing dharaga mana yeng basida yam kanna masu haidi kana kirudre kaino da manga saigi anabagi mana nari be jaga da kitang khak ngang bagi pin ma khoi point guma ma tawraga khaji khak ngang lerambadagi mana maybe nga saigi satin duna thinbudugi na boiram be ai natragana tin namana chikpra natraka nanom na pencil nan thinbara adu oiramani na naraga sumana adumaina khandoga magi wakhanduda halaga magi mafam da phame duga magi thabak mai nongu do tawdu ma se tawdu da dum na ba je tam ne hingale do raga su mana sai gi dugi anam yum ni yoraga pain killer ma charaga ko phadaw yab je bu khotse bod khandoga ma se kaim bok tawdaga he went through the day magi numituma mana adugi numituma mana my office bok tawraga mayum da halak pasida di
माजे sakpham ama olaga hale mai nupi sina hek ubasida mana Georgie nang mukai daurage na humanga beri kare na sado adagidi nang namai ga do loina ma khoigi pe loiba na moisida angauba mina masana base khoigi kono tawni ba kuchu kumen amta thokta bida white khoigi white ta yamna makpa dawna tawni duga मासे उबदा माइ नुपीसना कोई लमजेन गा मैम चेलोरगा हलरगा थपे थपे का होरगा लाकपा मीदौना उबदगी माना कैदौरगी नंगबोना हंगबजाने अदा माना अस कैसु नति ngasai कनो चपदा बस तोंबगी लेपिंगाइदुदा कनोमा कन्ना नारे ए नारकपदुदगी खंगदे से कनानोमना सतिनना थिनबदुनरा खंगदे नत्रगना पेंसिलना थिनबरा तिनना चिकपरा खोइना चिकपरा करिनो खंगदे दुदा नाबनेना मादि अदुमाइना खंदोबा ada mai nupin haise no you look awful masini nang yengmada yamna kano tawba male doctor dam ta yeng thos law na Georgie ji jo hoi am kanna nara abina ma jo phare na chaning da mai nupi do chaminara ma je moi gi ER da chatle koi urgent care emergency gi urgent care da changaga laire ga doctor sina Georgie nang kai dawre khole nang lai do kai dog bako patawre khole na mangon da hang ꯅꯒꯤ ꯖꯣꯔꯖꯤꯁꯤꯅ ꯑꯩꯒꯤ ꯈꯣꯡꯁꯤꯗ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯈꯣꯠꯂꯦ ꯁꯤꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯈꯪꯅꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯦꯟꯖꯜꯂꯛꯑꯦ ꯈꯣꯠꯂꯛꯑꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯗꯣꯛꯇꯔꯁꯤꯅ ꯂꯥꯛꯑꯣ ꯅꯪ ꯑꯗꯨꯗꯤ ꯌꯦꯡꯁꯤ ꯂꯥꯛꯑꯣꯅ ꯃꯥꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤ ꯇꯦꯕꯜꯗꯨꯗ ꯐꯝꯃꯒ ꯈꯣꯠꯂ ꯃꯥꯅ ꯌꯦꯡꯉꯀꯥꯟꯁꯤꯗ ꯅꯪ ꯀꯩ ꯇꯧꯔꯨꯒꯦ ꯈꯣꯠꯂꯨꯒꯦꯅ ꯍꯪꯕꯖꯥꯠꯅꯤ ꯃꯥꯅ ꯑꯩꯁꯦ ꯉꯁꯥꯏ ꯅꯣꯡ ꯆꯨꯕꯗꯨꯗ ꯃꯥꯅ ꯅꯍꯥꯟꯈꯩꯗꯤ ꯈꯣꯡꯅ ꯆꯠꯄꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡ ꯆꯨꯕꯗꯨꯗ ꯃꯤꯁꯨ ꯌꯥꯝ ꯆꯤꯜꯂꯦ ꯈꯣꯠꯂꯦ ꯑꯗꯨꯗ khangdi kainomna thinbra kainomna chikpra khopra tawgibra kaino isu khangdi ahamba yengbada di adum yam kana na di mandi tin chikpagumba male du yam kana nare kholena ai haina mana swaina onthoga maigi makhongji yengbasida ngasai kitang ka ngangsangang na pikna lerambado haujikti hekta makhongse changang ga pakna pumaga leibasi ubdei masu ngai ne hidi karino ne na adagi mana ngai kho Georgie nangi se ai colleague amaga amukta yengi nangi se kainom towe mata ngai ramon hairaga doctor ji su chatlaga magi colleague ama kauraga lae colleague siga lakminaraga moina yengi moini phana koini yeng kan sida moini su Georgie nangje khoigi lingumba reptile gumba na chikpra na hangakpa sida Georgie sina chiktina mana ai ngasai ngasai mayam maraktuda lepingaituda koigi lingumba porakpa ubra reptile gumba poisonous oiba moigumba na porakpa ubra nangisi linna chikpaga chapmanai sini ada Georgie na haije kanambu ude khote madi ngasai gi satin gi do hapitang kawro jani mana kanambu ude khote mi do yam chili mi do mai gi chatnai hoi aingonda lupa mana di haina umbrella tawraga push tawrami kholami adu khatani atai adungba natana lin pubusu ude khote na tawbadagi mana nangi anabasi yamna unusual way duga nangi nabasi su nakhong ju yam pomkhatle adu na ngasi nang yumda hangranu hospital da leiraga nangje monitor tawraga thamasi khosi kamai tawbono khopuni do yengse na haibidagi Georgie ju hoyena tawraga masi maigi hospital da maigi ka sembidana mai ka se pusalaga maigi prep nung tawre khole adugi tawri manung sida ju Georgie je magi anabase tum henjale haidi nabase henjala maje magi anabase henjala asima saka se huma koi humang ma piga kang bi tawdana khotana doctor singsina pain killer ga pijaraga numisima tumale nongala kan di masi makhongji lengi tawrakan makhongji lengba yada do makhongji yeng kan se makhongji hekta balloon dawna kamkhatlaga ngangaga ta poma lermaba adegi doctor ga nursing ji makok ngawre ne di kari haidi karamaina karamatinna bu chi atawrino kholino na adegi Georgie se hojiki anabasina henmandana mase makok se gyan mangba hore haidi maje kananomna hatugi tawrini aduduna lin thajalakna chikhalini adu tawrini aduna ngasai umbrella aduna thingido aduduna ai hatoi toini kholini na mase maina makok se gyan mangba horopodagi doctor ga nurse ka se mase phunare doctor ga nurse ke se mase hida kapna bo khona ba mase potha na bo na ba ta to ke matik wari mase wa badagi chinna mase moina
painkiller tumnaba kapadagi mase tumdhagare tumdha magi ngasai kainose anabase sum hengale naraga magi body gi mai parts je shut down tawba hore khaga koi organ ma'am je shut down tawba hore aga mana doctor da leina moisu tawba mama khangdre karamaina maje karamaina kandoino je gyanam tadre ba haidi karina narino makhong na bani ne la aga dumaina organ gumba loina shut down tawgi basida magi ngasai September gi tang 3 ta thoba thoudok ne dumana September gi tang 13 gi numitsida magi body is completely shut down tawraga mase sigre sibadagi moigi doctor singsina magi condition je yamna khoigi kari haitare yamna suspicious oi yam thajade sumaina makhong apum nare na pomala aga siba haije si yam thina rare oiba potni khotni aduduna amuktang magi body se amtang di examine tawsi khotse na haraga magi mase autopsy gi pusan gare ziki doctor dana autopsy tawba matung jida mana yam thina surprise oiba pot ama phange magi makhong anaba masai yamana yam nabagi area gi machadu da amna pikpa metal gi disc man bam yaw lerame saigi doctor su buk pikman dana almost maje adudo miss tawrabani aduda mana amuk angi yengbasida ubadagi mana Huziki this documented pikpaze microscope ta hapaga yengdadi yadadana mana microscope sida ye hapaga yengbasida smaina raw kaina flat oiba disc amagi manungda ahoba ani yauraga lairambazani ada mana sidi yamna chingnei ahoba yawbuse na mana test tawbagi thage na doctors na test tawbagi muk thare test tawba thaba sida test sida huziki disc sida Raisin na yamna poisonous oiba pot ama yaw lerame Raisin zina kaya mo yamna poisonous oige haibase cyanide tagi hena poisonous oi aduga magi antidote su leite aduga sai khoigi huziki Raisin gi poisoning gi symptoms se atopa anaba lehau toba diarrhea toba lok thungba khotpa hozigi lin chikpa tin na chikpa khotpa gi naba khotpa adugumba mayam do adumaina tawbanina Raisin se yaduki matik powerful oiba poison oibagi anamana assassin na moigi target ta yamna sizinaba potne na hai ngasai gi Georgie je kamaina kai gi hardly no haibagi mayam gi theory da moina hai se Georgie se Soviet ki matang da Soviet Union gi matang gi maigi mana mas anamana politics kumba cover tawba male aduduna mana politics umba cover tawba sida mana Soviet Union gi matang da khara phatana dum haidi moise smai tawi mi otli hardly kholi du tawba khotpagi mase yamna cover tawe hai against the Soviet Union aduduna Soviet Union gi intelligence agency KGB na sukhangnaba yamna sathiba intelligence agency ma laibani moina mana against moigi country gi matang da ngang badugi maje assassin tawbani haina moina jo hai aduga ma sigi proof se mupina ba hona bada hanagi ex intelligence service haidare ko KGB gi officer mamingna Oleg Kaligan ko wanupama mase US da exile tawraga leiba mana haibase huziki nupa Georgie je hatpagi plan je ma uhawi kholi na haiba mana uhawi moina tawri se huziki yamna pikpa man made metal se sigi dis macha sida Raisin gi poison se hapani hapaga wax na coat tawraga yamna machin tumba satin namagi matonda happy hai aduduga moina ngasai gi target tu gi matungda ko inaraga moina jaga mi yamna chinba inaba haidi kanana kari doino khangdaba timing sida moina jab tawrani haidi thilla matungda huziki disc sina body da manungda changrani yam pi haye do changraga huziki body do gi hit na ngasai gi wax to melt tawraga Raisin gi poison je body da release tawraga in a few days moigi target to see na hai adudu mana ui khotle na hai hairaga su proof to laitabani ngasi phobda kanana halino kaigi halino kanambusu phade duna maigi case to adum uzik cold case oina
London moigi British kida cold case oina lay adumaina ziki Georgie se siki ai gani so warisina Salman Sizemore haiba 73 years old oiba nupa amagi warini West Virginia da thokibani sigi warise medical disaster haigadra yamna aingon yamna kizaba wari aina tabada ai bokte isaga je thangam facial expression ga semba wari ni Salman se hana coal miner werami moi coal miner se yamna dangerous oiba thabaga mani moi se khoigi kachin kaya ahoba changaga khoigi coal jing dik tawdana khotana tawba nupa mase men's men hai mayamna habidi nupa yam thokpa nupa mayam singdagi mathauna yam leiba nupa adugumba oi mase aduga many times mase dangerous oiba situation azu yamna thengnaraba male haidi khoi shaft khoi mind shaft to tarakpa di mind khoi bar ga leiba sikelakpagi mangonda kenjalakpagi adugumba situation adagi gas leak gumba adugumba mem thengnaba nupani mase yamna su mathangna lei well built oraga wang chauraga mase bully ga zo yam male hai adubu mana chahi kha yama matungda magi coal mining dagi mase retire tawraga mase moigi da Catholic ki minister ama khoigi baptize tawbagi mi mem baptize tawbagi minister ama oraga lei ado despite magi well built oiba yamna masakto yamna bully oiba wang chauba oiraga sumase yamna calm oiba gentle oiba yamna caring oiba mi oi hai magi aduga mase magi masu singje yam nungsije yeduna masu moisida di lemina dabanina masu thamamge ka habada thabaga loi thadoomaga magi masugi damakta ni kainaga hekta numit ka se loi khaidokpa adugo manupa oi mase but nongma January gi 2006 sida mane magi nupi siga moigi sofa da phamaga tv ngai sida ma ja khangodana ana kan laura aga khoigi maigai amada da yinga ma sa laura ga masa sin aga humanga taraga ma se leiba sida magi nupi sina ruby ka ruby sina khangboi la koi ma su laura ga las mana Salman kai daurage Salman kai daurage haiba se ma se ta da kai laure adagi ruby sina Salman kadaurage amta gyan taro nangbu kadaurage na hairaga masi chap lepaga direction amada masi yenga lai gareba khoigi trains ki state amada haini mit khoigi mitrang amada ngawraga laibegi type da mamit ka se hangto ga maya ka se ka tho ga laur yeng lai dagi mana Salman please come back to me my nupi sina ruby sina kadaurage hairaga masi ngahak lairaga gyan tara aga mana my nupi do onsalaga nang ai thado sakinu ko ai thado khadi moi singina ai ji hingna phumdore na haira ba dagi ruby ji ju amuk phoba adumai na tawo numi su nate aduga first time adumai tawrakpada da masi punga khare ba haidi asuk amna mathongna laiba nupa asuk amna harden oraba coal miner mana danger yam thingnaraba mini mana sumai tawrakpase karino ne majibo haidi masi totally different person ki type da mi atopa ki type da behave tawrakpadagi my nupi sina Salman it's okay kaidaurage nang bo hairo kaidaurage na mana my nupa se concern biraga theme it's okay na ado ngahak pharaga adum throughout the days ma se ngahak laraga amu lauba ngahak laraga amu chap yungna lep laibi ngahak laraga amu lauba adum tawraga nungdang yaure my nupi sina themaga namfuda mana phabungda pusale doga mana khale o ngasi nungdang si mading lelaga di ma hayeng di pharani ma sa sumaina nong to tawman mi nate mana sumain tawra ise maybe hadi ngatang mana kano taw masa nungai taba khotabagi orambe ai khotle na haraga ruby sina ma se tumalle tumaga nongala kanda mana mai nupa se yeng basida mai nupa se di ahing jima tumam dareba mami se launa hangto ga ceiling mathak sida na do yengaga mami ka se khoi tumdabagi sa sida ga khoi black kano ga karaga mamai ga se loina ma I khoi kuchu ko min I thangdabai type ta tawraga ma se yeng larambadagi ma se kaidongduino na khangdre mana Salman am ko sang nong lauraga amuk chap lepa
nung law em tàu lấy bây giờ mà sẽ tàu bồng khăng ra na my family sẽ mà nó câu rồi my family sinh ra là os anh na pa sẽ mà tàu rồi khổ lên tàu đó my family sẽ lạc cái này là ta bây giờ sản phẩm sẽ là môi mà ta chẳng được bây giờ rồi môi ga mà sai đi mi dinh đó na ai sẽ hình được phum đôi ni cái nào cũng chẳng bây giờ rồi thong ra hàng đồ cái gì đấy mai cái mà nạc tăng lấy bây giờ thì mai cái nupi ruby chứ kita khắc khắc lấy bây giờ vậy mai cái nupi xin là du khale cái nó mà sẽ bôi am na lunatic cái thì anh ngau bôi đâu tàu gì bôi cái đâu đi nó cố đi nó mới sẽ gian ta đấy adu gian ta đấy gì maram mama lấy đôi này vậy maram xin là cái nó hay bây giờ sai cái January cái tang Trumpen mà na sai anh ngau bôi đâu lo bôi nó mít sẽ asigi numit sigi mamangi couple of months mamang da ma se mabuk yam nai hena complain tauba mabuk se yam thina narab jane ma je na ba sida mana doctor da magi machanupi ne ruby du ne sermon ne moi hu chalaga yeng ba sida sai gi doctor sina hari se nangi ana ba se nangi gall bladder de gi na ba mali adu duna exploratory surgery ne tawraga kari soi ba khot ke na nangi je surgery tawraga hangtu ga yengaga koina khangani na tadi nangi ana ba je khangba ngamdroi do nang kai pami nang surgery se tawsra natraga nang ana ba se nang khang ga matam khara yengira na doctor sina mangonda option pire adagi masina sermon sina magi lupi ne mai macha du ne moi mem se tana badagi magi mabuki ana badu di amna na badu da mana phare du di ai si nare haidi it's more than weeks aduduna ai huziki exploratory surgery se tawra se khola se na moi se yanaraga tang trampan se sidai da moi fix tawre magi surgery se ayuk sida mangan ta ayuk sida lae khole yam gyan ta na haidi khoi kai su tawdana lae ma se la aga magi nupi singda mana mai macha singda bai ai gi surgery lore una si khosi kaina ga mana du maina ga su haire adegi moi yi sai gi doctor ga nursing sina mai surgery gi prep tawre mai dress ka set pi dana andegi iv an bi dana khotana tawraga moi gi surgery gi mafam sida pusalaga masu ngahak doctor sai gi nursing moi sai gi nurse doctor sing wari dum sai ko how you feeling kai nang nungai bra nga si nang kai tawre ngarang nang pakhat pra kho pra kana dugum taw bai moi chit chat wari khara sanaraga laire kan sida nurse na ai hujik nangonda kano se oxygen mask se hapa age ko sai gi oxygen mask se hapa loiraga kano kap to ni drug ani combine ama kap to ni ba kap se amasina body se khoi gi paralysis oina ba ma kapaga amasina anesthetic haina khoi gi pangda ba gi hidak se kap to ni aduda kap to ba doctor sina kari wakhan tawraga kari da lakpano khangde mana hida ama khak kape hidak sina paralyze song na ba sai gi hidak sina mai paralyze song na hidak soina kapaga amasina sai pangdana ba hidak sina ma sa kapam dre adagi sai gi kapaloraga nurse na sermon 10 to 1 je nang thiro o na hai bes ma se dum thira me 10 9 8 ru na ma se 0 da yob da sai paralyze tawram ni na makhon nung khon loi mak tawram ni na tumin lai gare moi makhan tumin lai ram ni ma je pangdara ma le na moina mai gi mamit se gi tap amana happy re tap taw gari mami ju khumjal le ado sermon sina di mana khali sidi ai jo to pada hangai surgery tawri ne do na hangai di 1 je yau dengai da 5 yau rok pada adum gyan ta da bani hantak ti kamai tawri no moi hidak se kitang ano hidak oi rajala ai je loina gyan ta ri se kholi se ado mai mami chi kitang khak leng ba ya to pati loina ma di paralyze oi gam ni ko mana leng ba ya ri mami se mami kitang leng ya bagi mana khali se o maybe mai hidak se kitang khak tap na lak hidak oram dong ma le do na ngai ra gi na ma se ngai ra gi le na sida ma se supang pangdha dari ne haidi gyan sumang mang da bida doctor maya moina wari sanai sing jo sum tara ma je tabdagi masina kari gino sigi hidak sina effect lak changai da doctor sing jina surgery gi ready tawri si bon ma mami che koro ma so ot pa mami kitang kha ot pa ngamba mami se ot pa se da mai nga sai mami to pharam ba tap taw do nan thora nga mami che khara di yeng ba ngam jani mami se yeng ma se mana doctor sina mai manak se changa aga gloves ka je upaga surgery ge ready je u da gi ma je hekta mihun je chong thokra ba kaino ai ji bo pangthadri ngai de operation taw dro bro na ma se kora mami che khappa jar mami se lieng ba je kanam bong na udre ma je udri ngai gi mana
loinamang doctor don toy ure do doctor sina mana sange sangaga nurse da mana haije scalpel piro na doctor sina mak pajana makhu ka tawra la ama sida gyan tai ni ko bulaga scalpel and nurse da haire nurse na scalpel ji bi ma u dai mamit man ma ji mamit sina khappe ma ji mani ma yeng na khappe ma kananom ta yengo ai pangdhadri ai ji gyan tari haibagi adu hai na scalpel ji tawraga doctor sina ma gi mabuki mit sakani ta kae kakpaje man gyan taraga man haibje hector lightning bolt ki anaba phawi jani adegi scalpel je doctor sina mu nurse pi gre duga clamp mu haibjani clamp hairaga man haije torture device man ba ma puthora akpajine ba da puthora aga makhut sina ta mai ngai gi lien ba do clamp tu na phaktu oga doctor sina sai gi mabuk tu sai na phaktu ko je da ta mangonda aphak khudingi anomba khudingi mangonda lakpa anaba se ma haini eternity da na ba chap mani chini ma je ta makko ka je lauraga mapi je taraga ma je na mami je khapa je kananom te yengo o kanam te yengo na kanambu na moi dinga thank kana focus so le mi na yeng den na clam se loiraga mana mo hai se doctor sina mu kanu piro hai scope na mo hai scope piro na mo scope sina koi gi kanu gi type ni ko camera pan ba sang ba adu gi type ni adu do mu piro na haraga mu piraga mana mu mu sida mu sagi akak pa sida mu lengjan gra jani lengjan ba je ju nu pa je sana gyan tare ma di hek sumna kan da loi ra jani ma di kanu ma tawdana aina ta ngasi nu misi bu ai je kaino tawri se na adu loi raga suction amu hai doctor sina suction hairaga koi gi ngasai gi vacuum dongna tawga sang ba koi gi tube ma poraga ngasai gi mahi mem do suction tawba sida mana haije ma je da sininge ma je kananom na hatu di phani na khale gi ma gi ado mana excruciating pain oi ba se ma gi ado na ba se ma je gyan mangmandana ma je sining ma yawe hai ma je sigraga natraga hojigi anab dugi shock na ma je pangdhagra sno khan ba je pangdhadreba pangdhadraga ngasai gi suction tawringai sida forceps na mu hairaba mu forceps pung piro na doctor sin matang sida masa loi tari ni ko hojik tawri je forceps an haraga forceps se mu lauraga mana forceps na ekta thikjellaga magi gallbladder je dislocate tawra lokthora aga makhut sina ayan doctor na pairaga chingthorak pa je ma je chok law je mai mabuk ma je taraga mana mai gallbladder je yenga kholaga tawringai sida masagi sarmanjin mi chako paje uchina china nurse mana aina yengu so u dai man stop ban law san man stop na ma gyan tare stop na hai bidagi moi sing jina mana ngasai gi anesthesia tha ba doctor da come and fix it and doctor san law dagi ma amazu chen sala aga ngasai gi pain killer mayam pam to wa sa ma ji ningjang aba ma di ngasai anesthetic to tha hodre na adagi mana pain killer je khariyam na namjan badagi mana ngasai mami chap yunga ma ja ai si bana phare na sagi doctor ga nurse ga mami tu yenga madagi ma je khudak to budi gyan mangraga moine surgery to perform tawra matung da ngasai gi doctor jing du yaudra di khangde adu ngasai gi anesthesia thariba doctor sina khali sina masi ma de hagula aga hospital sima shu tawrani moi lo su am song tawrani adu duga magi saigi doctor dugi license suzu khaidi kakpa tare khole na moi je khana ba ma le na traga khana da du di moi na du di yaudre ko hadi blame du budi uziki hidak thari bu nupa da dum blame tawre ma sina hidak ama tha dore ba mangonda kano gi amnesia tawna ba di kawi na ba hidak ama thani hidak tu gi maming du na ngasai gi mana thari hidak tu gi maming du na midazolam haina hidak ama tha doini asije amnesia hidak haina ju khangnei majigi hidak se thabsda ngasai mangonda tawgiba kai dawgi habs loina kawdoini sigi hidak sigi matungina adada maje loire man hije hidak pa tharaga sarmando gyan tare operation gi mai theater dagi taraga loina budi kawraga mase magi room do pusale mai general room do pusalaga laibasida sarmanjina mai masa sida hidi kainoma thoe trauma ma mai ki body is trauma am tawe habdi mai ki brain ga mai ki body is the implant tawraga mana
karino hadi pinpoint to wangam dareba kainom di tawre se ma je khangne ba mai masa sida ado ma se numit si ma se na kai tawbuno aingon yamna dreadful loiba yamna nungai taba ma phawri je haina doga mai brain jina hanjana khoi gi kare tare sai gi thoki ba trauma do remind tawna ba hotna ba da sai gi hidak tuna block to gi mangonda kainoma khoi disoriented ama ioi ma je oiraga doctor jinjina ma kai stop record mayum da pudha be yara ni kholani na 19 ji surgery loraga nungdang wairam sida ma je mayum da pudharaga phammaga lei ngai sida ne ma na nga sai law ba khot pa hore je magi body du na magi trauma ma lei gere something is wrong in his body na haibe implant to ne magi brain du na nga sai mangon da trauma thokib do adu do khoi remind to du gi honorak paga ma na nga sai hidak to cha gi bagi makok tu da block to gi baga ma se adu du na hallucinate to ba horaga ma se mina hatore adu to gore na ma se law ba horok to ne ba horok padagi moi imung manung sidi khangdre kai gi no da nga sai gi mana di kano do gyan ita tara thogla abnina adugi trauma dogi kano do moi ta damnina kaido yu su khangdre ba sar kano se je sermon je sumna kanda mai gi brain jana sana bane mai gi body jina reject torokpane habidi nangon da kainom thokore habagi reject torokpane ma se tobum khangdre aduduga ma se flashback kum basa lakwa sanga sai gi surgery len bagi suction gi adugum bagi adomana choiron oina mai gi nupi da aise hingna lele adagidi kano tawre khoigi suction tawre kaina ka pungang de ngang marun mari amta sudraba aduga maje mana operation tawba hapta ani leraga maje mathanda siram doini mathanda thawriyala siramani maje ngasai gi trauma do mai karino masaru da tawbudo khangam dabadagi mana karoma lamba tawruri bra na khanbagi natraga mai gi body jina mai gi brain jina mangonda yamna trauma do remind hanjana tawdugi hotnabada flashback su haga lakpane adu mayam do khangba ngamdana sermon je thawriya laga si lerame moi gi family sing na haise masi yamna haidi mana saina sigani haibaje sungtha thajade asuk yamna kano tawba mathawna laiba mi so amna kano tawba line tin khorama mi sina sumai tawba hongna de khote na moi je thigale kamaina moi gi surgery sida kai tawgi khotki da thigala kanda last ta moi na ngasai gi surgery tawbagi report se moi je uchina phange moi gi lo kai no moi tawna ra kanda phanga kanda mana doctor atopa amada tanara kan sida doctor na mai gi kano si pa basida chok chatlaba doctor jana hairi je oh my god mana haise maje 16 minutes anesthetic awareness koba thaba ama tawre na haiba asigi thabak se chahi mada mi lising kunda thoe hai thoga su just 1 minute 30 second gumba thoe adu mana 16 minute mana mangonda surgery tawe na awareness lai se it's a very rare the first time da mangonda thokpani na hai adu dagi sai gi moi gi sermon gi imung manung jingna case tawraga mona shoe tawdana moina tawra matungda disclose amount da moina hospital duna moi gi imung da paisa piraga case to loisan gi adone mayam ngasigi wari se sida loisan jarage ado aidi ngasai gi wari do pa na idi tu jam chungramne lip ta su tare pa su pare mayam na he na paninga ga su he na taninga ga su internet ta yaubani mai kano do sharman size more hena mai wari do mayam tabiyo ado ngasidi sida loisan jarage ko ado aigi wari gi format se mayam na pamagadi I will like to view, I channels will like to view, share to view, subscribe to view. Adi mathangi wari dong thing na si mathangi wari si na but kita urage ko. Adi mayam, bye.